Me ahumdagi lamdam masida kanglupki oiba irang ama hek mayoknarakiba matungdagi imphaldagi silchardagi imphal amadi imphal guwahati imphal na chingba nakraba state sing asi gauna manipurgi wangmada leiba tongan ba state singda chatnanaba hotnabada flight ticket ki mamal adukki matik wangkhibana lamdam asigi miwoi kaya maruwoina Mahei Tamba Chatpa amadi tongan ba exam thanaba mapalamda chatkadaba Mahei Singda Awaba kaya Mayoknahalle hairi Tatarukena Awaba Mayoknahalle asida Assam University Manipur Student Union gi President su oiriba PhD Research Scholar Kangzarakpam Krishna Mohan ka newtv ga Assam University Silchar da unaba amada mahakna hai Makhagi lambi singda block tawkiba amadi chatpa yadabana maram oiraga mathakta chattaba yadaba amadi handak tha ama ani asigi manungda flight ticket ki mamal su angakpa fangna tangkhat kiba maramna Assam University Silchar amadi Guwahati da Mahei Tamba lakpa mahairoi kaya lakpa ngamdaba amadi mayumda hanbasu ngamdabagi awaba kaya mayoknari haiki Silchar dagi Imphal dagi Silchar amadi Guwahati fawbagi flight ticket ki mamal asi lupa lising tara helakpa masita sunnatana Chayol amagi mamangdagi ticket kaknaba hotnabadasu sit fangdabagi awaba kaya mayoknari haidaduna Manipur lengak amadi mari leinaba singna meeting changbiduna makhagi lambida chathok chasin yadringai manung asidi hanagi lauramba mamal aduda adumak lauhanbiu haiki Assam University Silchar PhD entrance test yaunaba lakiba Manipur dagi Mahiroi Khetrimayum Premdas na newtv da hai yumda hangadaba tanja asida flight ticket ki mamal ase yamna tangkhat kiba maramna khudong chadaba mayam ama Mayoknahalle maram asina Manipur lenga amadi mari leinaba singna Mahiroi singi yengbiraga flight ki mamal ase hanta hanbiu special concession pibiduna Mahiroi singda thengnariba awaba sing ase kokhanbiu haiki Manipur Sarkar ki koi kanokta koi apel tawjani made haijani madudi hokiba me thabiki ngasi ko chathariba Manipur ni irang rayo asiga mari lenana mahiroi chhatra kaya mapanda chatpa ngamdaba baibukta blockade tawkibagi maramna laik tambagi damakta Assam University Silchar da tambala ko madi Guwahati da tambala ko mahiroi singi chatok chating se koi flight da oi Silchar Imphal to Silchar flight asi adak tha asigi manungda khatang adathiba Barasi adugi maramna mahiroi kaya mai da chatpa amadi like tambagi damakta thulokpa ngamdaba lu chhatra lairaba kaya ama leibagi maramna masi chatpa ngamdana kaya ama problem hoire asigumlo problem asi honorable pabung CM Priya masi se akoi ni traningi amadi mahiroi singi special makoi gi chatpa yabagi maximum akoi gi lawda yadaba paisa flight bara adu lahun bagi khudong chabado review haiduna koi haijari Yungda hanabagi tanja asida koi flight si yang takap kibana mana oiraga koi atlasingda inconvenience me ama thole flight si koi lising amaga samjani sai jele amasidagi koi lising taragi mathakta legi bisina atlasingda satok sasingi problem asagi madi ore maramaduna honorable people CM sa environ singna koi gi atlasingi yengbiraga hujik chatpa yadingai gi timing asida koi flight ki bara si handan view amadi atlasingi damakta special concession pibiraga atlasingi gi awaba je kon bio aiduna ai atlamoina apil